Hi, good evening. Hojik season hojik matam thokpa khon di itang hai bo mon sangbu na do yapan hai bo do thiu ka du se ko ching lom se ko yam ara pa se ro hakchang su ngom de do ta du jing yeng se yam phang bre yeng se yam kuin se ro da ni ma phang re phang re dum do phum de yo pa na ꯊꯦꯛꯄ ꯀꯥꯟꯗ ꯌꯦꯡꯁꯦ ꯀꯣ ꯑꯩꯈꯣꯏꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯔꯦ ꯇꯣ ꯑꯗ ꯑꯁꯤ ꯃꯊꯛ ꯑꯁꯤ ꯂꯝꯕꯤ ꯏꯜꯂꯒ ꯈꯪꯗꯦ ꯀꯥꯒꯦ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯗꯣ ꯍꯛꯆꯥꯡꯗꯤ ꯌꯥꯝ ꯉꯝꯗꯕꯅꯦ ꯑꯗꯨꯕꯨ ꯏꯟꯇꯔꯦꯁꯇꯣ ꯂꯥꯛꯄꯅꯦꯕ ꯑꯩꯗꯣ ꯑꯗꯨ ꯅꯪꯁꯨ ꯂꯥꯛꯇꯕꯅꯤꯀꯣ ꯊꯕꯛꯁꯨ ꯂꯩꯇꯕ ꯌꯥꯝ ꯐꯪꯕ ꯖꯪꯒꯜꯒꯤ ꯚ꯭ꯌꯨꯁꯨ ꯐꯖꯕ꯭ꯔꯥ ꯅꯣꯏ ꯀꯪꯉꯦ ꯀꯔꯤꯒꯤꯔꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯍꯦꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯐꯖꯕ꯭ꯔꯥ ꯁꯤꯅ ꯍꯥꯎꯒꯗꯕꯗꯣ ꯃꯊꯛꯇ ꯑꯃꯨꯛ ꯆꯠꯀꯦ ꯁꯤꯁꯦ ꯈꯤꯇꯪꯗꯤ ꯊꯦꯡꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯑꯩ ꯆꯥꯕ ꯌꯥꯔꯤ ꯀꯪꯍꯜꯂꯒꯀꯣ ꯊꯔꯣꯏꯒꯨꯝꯕ ꯊꯣꯡꯕ ꯀꯥꯟꯗ ꯍꯥꯞꯄꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯦꯛ ꯍꯧꯔꯛꯄ ꯃꯐꯝꯗ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛꯀꯤꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯩꯌꯦ ꯃꯐꯝꯗꯣ ꯑꯗꯨꯗꯗꯤ ꯏꯪꯕꯅꯤꯅꯀꯣ ꯂꯩꯕ꯭ꯔꯥ ꯁꯤ ꯂꯣꯏꯔꯒ ꯐꯣꯟꯗꯤ ꯍꯣꯏꯒꯤ ꯃꯐꯝꯗ ꯌꯦꯡꯉꯨꯁꯤꯀꯣ देखो देखो ꯑꯁꯤꯁꯨ ꯂꯩꯕꯀꯣ ꯑꯗꯣ ꯑꯁꯤꯁꯨ ꯑꯩꯅ ꯊꯣꯛꯅꯤꯡꯗꯕ ꯑꯗꯨ ꯀꯩꯅꯣꯗꯗꯤ ꯑꯗꯨꯝ ꯍꯥꯎꯒꯗꯧꯅꯤ ꯆꯤꯡꯗ ꯆꯠꯄꯗ ꯃꯤꯠꯁꯦ ꯍꯥꯡꯉ ꯆꯠꯀꯗꯕꯅꯤ ꯀꯗꯥꯏꯗ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯂꯩꯕ꯭ꯔꯥ ꯃꯈꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯔꯨꯝ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯃꯨꯁꯔꯨꯝ ꯑꯃ ꯂꯩꯕꯥꯛ ꯁꯨꯃꯥꯏꯅ ꯑꯂꯨ ꯃꯥꯟꯕꯗꯣ ꯑꯗꯨ ꯌꯥꯝ ꯍꯧꯕꯅꯦꯕ ꯁꯤꯁꯦ ꯉꯁꯤ ꯍꯦꯛꯀꯅꯤ ꯅꯨꯃꯤꯠ 2 ꯂꯩꯔꯒ ꯑꯃꯨꯛ ꯍꯧꯒꯅꯤ ꯉꯁꯤ ꯍꯦꯛꯀꯅꯤ ꯅꯨꯃꯤꯠ 2 ꯂꯩꯔꯒ ꯑꯃꯨꯛ ꯍꯧꯒꯅꯤ
헤헤헤. Sina pink color di. Duga. From the wet Sila ay yaw da sai sila sila to tum ta le sima sa wo sini na ho bu so do asima sa se ada sima sa ho ko lo ko so si wo sini ho do ting ra sila ai he he so ko je ko Oxe, asidi main asida mga taruk pan ha na haga tabna do isa sumaina ko singgo ga ko duga sumaina paira ga sumaina thang na khada thilaga liga singta da sumaina asi sem hobu da ngai ri mai matam thra lei ri pan ji ni hindak to khar thing na khoi phai thing pa le thing thwe ase khoi chi lam la na tak na te khoi gi yum makha mak ne ai do ngo khang ma che ngai ni da Wait for this. Why là khe? Why? Thôi đâu có thiên nó chặt pi có yếm nó phồng được, nhiều cái nó phồng. Ở đây phân sẽ thì thôi nó có sẽ cái video just the solution ngay đầu kia em là like video subscribe to video share to video em on the hết nè ngoài bên video hấp bằng ngay cái đó em xin video solution cho bye bye